लो thugaibasing NSA panduna action launaba Governor Ajay Kumar Bhalla na khanghankhre Central Force ki maikeidagi pambeina luchingba UNLF Peace Agreement ki ground rule thugai haina Governor da paodamkhre pawasi pandam pawsedagi lokhatchabane legal option ama waina state police na aina yadaba thabak tawbasingi mathakta National Security Act 1980 trial tawdana chahi ama fajinduna thambagi ayaba piriba panduna makhoigi mathakta action launaba Manipur ki Governor Ajay Kumar Bhalla na security ki makok thongbo official sing da khanghankhre government ki makok thongbo official amana the Hindu pause da phongdokibada haukiba irai numita Manipur ki Governor oina wasak laukraba hanagi Union Home Secretary Ajay Bhalla na chair lauduna Imphal ki Raj Bhavan da security ki makok thongbo official sing ga loina na Manipur ki law and order amade security ki matang da pangthokiba review mifam da law gi wangba da thabak tawba singi mathakta state police na NSA panduna action launabagi apamba governor na thamkhibane mifam aduda saruk yakiba Central Reserve Police Force CRPF amasung Border Security Force BSF ki makok thongbo officer singge maikeidagi phongdokibada kumjali singani kulumdoi gi November 18 da Union Home Ministry amasung Manipur government aniga Peace Agreement sign tawnakhiba Manipur gi khwaidagi lidaba lalawlub ama oiriba pambeina luchingba UNLF na Peace Agreement ki ground rule thugaibagi thabak tawre haiba wafam thamkhi haide Manipur amasung Myanmar do operate tauba lalawlub asigi kadar marifurom khulai kuntraga mathoiga loinana laingakta sangjarakibane mifam aduna aranba lambida lamjing biriba lamdam asigi nahasing thabak phanganabagi wafam singsu kupna khanabaga loinana state asida thogliba hingsagi thogdoksing asibu thoganbani haina singnaba sing thidoktuna makhoigi mathakta chapchana action launabasu Governor Ajay Kumar Bhalla na security gi makok thongbo officer sing da khanganki haina su Government ki makok thongbo official aduna makhata na phongdorokle mifam aduda Security Advisor Kuldeep Singh DGP Rajiv Singh Commissioner Home N Ashok Kumar Inspector General of Assam Rifles South ki Major General Babrup Singh 57 Mountain Division ki GOC Major General SS Kartikiya Central Reserve Police Force CRPF ki IGP Bipul Kumar loinana CRPF amasung Border Security Force BSF ki makok thongbo officer sing saruk yakhe atopa government ki official amana the Hindu da phongdorokpada Imphal East ki manung chanba yangang pokpi hairiba ching amasung tammani gi buffer zone oiriba bafam asida haukiba December 13 dage ngasi fawbada yamdrabada nongmai kapna bagi thokdok yankhairom thokhe yangang pokpi ga nakna leiriba saibol khulda leiriba Central Armed Police Forcing CAPF haukiba December 13 fawbagi manungda lauthokhinaba Kuki Zogilub Committee on Tribal Unity Kotuna demand tawbaga loinana makhoigi demand thabakta onthokti haiduna Kuki Zo miyamna yangang pokpi dagi kilometer hompu khara hen lapna leiriba Kangpokpi District Headquarter da tha asigi ahumgi numidang da Kuki Zo miyamna SP amade DC office ta nung projectile na chingba sejinaduna landarakpagi thogdokta Kangpokpi gi SP Manoj Pravakar Asokapan nangkhe official aduna makha taraduna yangang pokpi hairiba mafam asi nakal amadana National Highway 202 Imphal Ukhrul lambi aduga nakal amadana Khamenlok Gwaltabi Reserve Forest ki marakta leivane kumjali singani kulumdoi ge me ahumdage Manipur da ethnic violence asi hek thoglakpadage yangang pokpi ga yamna naknana leiba chingda Kuki Zo volunteer singna makhoigi bunker sajilakpaga loinana toina landaraktuna community ani ge marakta toina khut thongnaba mafam oiduna lakpane yangang pokpi ga naknana leiba Kuki khulama oiriba saiboldage Kuki Zo volunteer gi bunker amade Kemama December 13 da Central Security Force na lauthokhe numit aduda saibol khulda changlakpa Central Forcing da athingba pirakiba Kuki nupi singa Security Force ka mungnabada asokapan kaya yaukhe Defense source ki matungin na Imphal East ki Kuki Zo leiba chingi bunker dage manak nakpada leiba mitai khulda haukiba December 13 dage bom amade nongmai kapsin dune attack tarokpadage community ani gi marakta matam khara khara kanaraga December 18 fauba nongmai kapna bagi thogdok sing thokhe masigi matung December 13 da chathaba joint combing operation da yangang pokpi ga naknana leiba Faimol khulda saramba Kuki Zo volunteer singi bunker taruk thugai kheng Faimol amade urang pata leiba bunker singdagi Kuki Zo singna mitai khulda toina bom amade nongmai kapsilakpaga loinana mitai community ki maikeidagi bunker sing asi lauthokhinaba akanba demand tawduna lakhibani haina phongdokle source asina makha taraduna Kuki Zo lalawlup singa laingaka kumjali singani nipanda Kangpokpi da suspension of operation supis pek tawnakhe adubu su sign tawnariba Kuki Zo lalawlup singi khulai paiba kadar kaya tha asigi ahumda
District Headquarter amadi SP Office ta kuki miyamne attack sathaba matam aduda su sign tawnariba kuki zola lawlupsingi kadar kaya makutta khulai paiduna lambi da koisa chatpa miyamna unakhe sugi ground rule matungin na kadar sing designated kem da laibaga loinana makhoi gi khulai sing solon sin duna thampham thokpani haina su official amana makhata na phongdorok le